Numitu 21st January 2008 Taiwan da leba UN Land Finance and Economic haina khangnaba building asida security guard amana duty gi damak laklami adubu mahangna sum lakpada yamna angakpa masak ama thengnarame first floor gi staircase amagi manakta nupi gi khungum jura ama leiramba thengnakhi ahanbada mahangna masi kanagumba amana kawraga thamlamba malami adubu mahangna lift manung asida chalakpa matamda posak kharasu amuka taduna leiramba thengnakhi angang masugi coat amaga apikpa angang masagi khongum amagasu taduna leiramba thengnakhi asumna pochai singasi huntokluga thanamba sida mahak masada singnaba amadi fawba horki kari maramgi asumna polam singasi huntokluga thanamliba jano basidagi mahakna building asigi manager da paw si tamlame paw si hektabuga manager dunasu karigumba ama ningsinglakhi nupi amaga apikpa angang masa amaga ngarang athengma matamda building manungda changlakpada maga thengnakhiba adu ningsinglakhi manager dunasu matam aduda makhoi nidu masak khangma ngamlamde duna mahangna kadaida chalibano haina hanglame maduda nupi duna magi marup ama unaba lakpani hairamlaga hadu hadu chatkirame matam dududi mahangna su karisu thoina khanjilude adubu pawru tabada mahaksu masara singnaba amadi forokhi masidagi makoina CCTV gi recording sing adu yengduna check tawba hokhi adubu masina amukena thoudok asi mystery am oenki recording aduda nupi amaga angang masa amaga lift manungda changkhiba si uba fanglame changmaga nupi asina 11th floor asida namlame adugi hek matungda nupi asi karigumba ama tawba horki yamna ingna tapna mahangna liliba angang masugi coat adu lawthoklame aduga yamna fajana makhara thamlame aduga angang masa adugi khongup amadi coat adusu lawthoklaga sapmanaba mongna thamlame angang adusu mamaduna tawriba aduda karisu haidana sabyungna leptuna lerame asumna lift ki thongasi 11th floor yauraduna hangtorakhi madugi matung nupi aduna masadu pamkhalaga mapana senthoraki atopa camera amana mu makhoi anisi hallway amada changkhraga stairwell matamna chatkibu urame adubu makhoi na changkhriba stairwell asi camera leitaba camera gi coverage phangdaba mphum oirame sumna masina makhoi ani gi aroibu ukhiba saktam oiramkhi masigi matungda thoudok asi hena lusilakpana police kauduna investigation tawba hokhi makhoina ahanmada khanarambasi nupi sina building maton tamna chatlaga songtharaga sijaba oiramba yai hena khanarame adubu police singna building gi akoibda amadi oithokpa yaba mhamsingda koiti thiba matamda karisu phangba ngamlamde karisu phangba ngamdaba maramna makhoigi ahanba assumption asi lalamki masigi su mathakta building mathak asisu lock torga thambane aduga lock arsu hangtoklamde building manungdasu makhoina thiba yaba koiti thirami water tank bench pipe amadi transformer box ta fawba thirami adabu karisu thengnaramde makoina stairwell kudimak elevator shaft ceiling amadi ka khuding changduna loina check torami adubu nupi adugi khudamdi amata phanglamde building sida leiba miyosingda hangba matamdasu kanana su ohba amadi tahowba yaramde thoudok asi nupi asiga angang asiga khanghaudana mangkibagi mawngni investigator singnasu building sida gi thokhiba yaba exit kudimak loina check torami building asida CCTV camera si tara humdoi lei aduga masina thokpam sing asi loina uba fanglibani aduna makhoi anina exit ama hektada thokhiba matamda loina ufam thoklibani adubu karisu thengnaramde manak nakpa building amadi lambi gi camera singnasu karisu thengnaramde building sigi basement da manholes kharasu lerami adubu masi nupi asina karisu hangtokpa ngamloi hena phongdokhi matang asida khwaidagi luriba si hojik phawba nupi amadi angang si kanano haibasi khangba natri makhoigi maming phawba khangba natri masigi matungda January 24 da security guard amana parking garage da gari ama kuina mafam hongdana khamduna leiba si thengnarami aduga thongnarodabagi uful ngakta sungairami asumna guard asina pawsi police singna tamlame police singna gari gi license plate asi check tawbu matamda makhoina nahandagi thirakliba misak asigi maming asi khangba ngamki gari asi jahi 38 surabi liu huijin hariba nupi asigi oiramki maksi building sidagi kilometer 9 muglapna leiba sarto hariba mafum sidagini aduga maksi
mayumdagi thokkibadagi hanjilaktre haina mayumgi miyosingna police report tawrkibasu leiramki. Mangkibagi report asi mahangna building asida changlakhiba numit 28 January sida tawrkiba oirami. Asumna THOUDOK asigi paw si urba tungda mahaki husband na footage adu check tawruba tungda nupi isna magi nupine aduga angang asna chahi mari khak ngairibi makhoigi macha nupini haina confirm tawki. Hujik misak si kanano haibdi khangba ngamle adabu khwaidagi ngaklebasi nupi asi masigi building asiga mari amata leinaramte. Mahak mafam sida leibasu natte aduga office kumba rent lawbasu leite. Aduga maga tinaba marup mapangna chingbasu building asida amata leiramte. Aduna karisu mari amata leinadana mahangna athengba matamda building da lakhibagi maram asina amukena THOUDOK asi mystery amu oyanki. Karisu khangdana mahangna building asigi 11th floor da chatkhraga khangudana mangkriba asi tasengna angakpagi masak amu oirame. Liu Huijin yamna masak mutau phajaba nupi amu oirame. Mahak hairdresser amu oibagi dream su leirame. Adubu mamana arranged marriage amada namduna luhongbiki. Asumna mahaki macha ahum su leirame. Adubu mahaki punsi sidi nungaiba haibadu oiramte. Mahaki nupa asisu matam pumbada yu thaktuna migi paisa toliba mayam aduga masigisu mathakta mangonda yamna toina phuba cheiba kyasu tawki. Makhoi ani mamangdasu divorce tawrurabani adubu social pressure na maram oiraga amuk hanjinakhibani. Adubu Liu Huijingi punsi sidi hena soksilakhi. 2008 ki matamda Huijingi mental health asi yamna soksilame. Masigi matung January 19 da mahak magi nupaga khana chenaba khara thoklame. Khanaba asi mathangi numit fawba khanarame. Aduga numidang wairam pung 3 tarakpa matamda pikliba macha adu puruga mayumdagi thokhi. Masidagi mahak amugana halaklamte. Pulisingna wahongpong toba matamda macha nupi ahanda Huijinna matam khara magi marup amagida leiba chatpani adum halakani hairami haina phongdokhi. Adubu mahak amugana halakhide. CCTV footage ki matungina makhoina khong blokthoklim leba asi masa matanta sijanaba tobu oiramgani haina su miyoi kyana phongdokhi. Khara amana mungmasi science lomda time slip amadi dimensional shift kumbaga mari leinaramgani haina su phongdoknakhi. Adubu masi pumnamak theories ngaktani asengba dudi chapchaba khangba ngamba nate. Tonga ba atopa theories kharada mahak buildings dagi mi amaga khangnaramgani duga makhoi sinaraga mangkiba sabu oigane hena phongdokhi. Amana mu CCTV ne ubangamdaba jaga amadagi makhoiba pukhiba oigane hena phongdokhi. Mangkraba matungda bank activity amadi angang adu school gumada admission tawbagi record amada su leiramte. Tawriba mongsi mahangna thawaina mangkrage khanna mangkibaga chap manarame. Matam sangna lepa laitana investigation tawragasu phangba kuba leiramte. Mahak karigumba sikiba oiramlagasu asi baksang adu fawba phangba ngamlamte. Kananasu makhoibu uramde aduga buildings dagi thokkibagi evidence amta phanglamte. Aduna THOUDOK si tasengna harabada kari kamdongno thokkibano haiba sukang khangba ngamdaba explanation amata laitaba THOUDOK haibadu oirame. Ngasi fawba UN Land Elevator Disappearance ki THOUDOK si Taiwan ge khwaidagi angakpa unsolved mystery amu oiri. Masi hatkiba oiramgadra natraga fazana plan tawraga mangkiba oiramgadra mayamgi wakalonsu comment phongdokpiramu.